เดบี้ไอ้ตะหล่ำนี่แกมนุ่งไงนี่จำสองนี่วันนี้แม่เลยแม่ไม่ให้เลยแกมาค่อยมากี่เลยแบบสิอุตตัวเดียไม่บ้านนะสุดเอาว่านะหลายตั้งมาแล้วก็ดูอดู Hi ma'am, good morning and welcome back to my YouTube channel. Ma'am puna magpuagi channel da taram lok chodi. Ada ma'am ngasi di ay yung handrob ni Guwahati handui niya bako ngasi se. Koi suti su no sale Monday lagi koi school kara ni. Ado na ngasi di handabaya adri ma'am. Matam sa hiba kong ngau de suti su dum no sale. Ado ngasi se ma'am sumdo buni ay himanan bilen bido. Mark su ningol chako bagi langkada laybala ya bako nong nini se. Suti pang bagi ne. Ado ngasi se ma khojai dala kanya ba langka khojai ga diyam na thapna tre na ko ado moi machioi do sma sangang mani hai ado thabok ama su le hai ado aina mak se khojai la ko ta ri khoi da sangam da ba ya ro na ya ma kan na hai bene mem ado ngasi se ma la kani khoren ne ne ma bane to ro ga lak tuini ado na aina blog se sem mani memory oina leina ba aina ko aham ba lak tuini ma khoi da ado mem yemina si khoren ma la ga kamai to bo do ai mem da share to ra ge Masih kuta saya lembi de pige na Guwahati de le ra pura pune ba my birthday ki gift ai pidri ado ase kuta se ngasi se horan ma lak pada oina pi rage hojai da phangna ba dar de na indum pu lak pune ba ko ado horan asi de mata sare ma su la ni horan ado horan ma de ase kuta se pi rage lai he akai mau nau thoi vi lai lembi se jing on de hojare nene ngay chả là nụ sao sao lá nói ngày là mình xài để lá Guwahati ki minin na. Langka Guwahati mithai su bumi de thank you Ini langka gi hajingna hana thoring hunoi lamya ba Thoring hajingna langka taun da tadi taon da kai kauri da khoi da ward number 8 bhalu mai na sonda khoi da sonda ala thang bara ma anak tani ne oh rajan master do khangi sidi nene su lai blog ta Baby juice to nasi ing bro para bonita baby tho how bro yung how bra mấy ni ngol cha ko loi kare ko loi diri hayang lai noi so ani rak tawri mine ani ka di ningon na yung hung matang ni ningon hung da kai no ningon sa ko ani na ko ne ton hayang lak tui ba ne to nai ko mo pun na taw doi ba ko ko ningon ani mun ngarang dum ai gi ni ngol cha ko bi blog thangat khare ho di nang gi mu ai ngai doi ni ko nang do phajana jeng ngam di ko nyam jam ai do sathi na sang bani sang bani ba sang bani jum chalaga phajana jeng wa ba asa pot thare mama na ne chao jam da bani da isu kai di gai no isu matam thenge sao he jam da bani kai no jam da bani sao ai là nên subscribe tàu rồi nhiều không mà đây mà cho video giếng này đấy ai thầu là tè tí cái thầu này ai tí na hàng hết tao nhiều khôi khôi cái gì ai cái thầu là tè tí cái thầu này thế sao thằng nó đi nè lembi oi sonda papa lai re ahan ba unare na ti mama ga di hanu unare ya banang akhoi jumda ahan ba akhoi jumda ahan ba unai ne ne ga ya ahan ba unari ni mà thiên cho mày ăn có đây Sum rau để sắc cha rồi nè. ngon mà sana sana akhoi so kau ni ngon mà sana ai ta lam ni kem nungai ni ko na phajana la ni ko na phajana chak cha na ba mathang da ai ta lak tai ko ai ta laga thang cái lagi asma se serious ala video views kate ba subscriber hende kai kai khanu kan de da memory ke na thangali ni ba asli das moi kai do to ni ba ani leisure time free time memory sing do thamne be di memory oi na be thami bi da khoi adu views ka da ka ta de views kate su kai khanu akhoi na pa na thau la tawr ni ne akhoi pa awa ba thak su ru pa ni ba du ni ha ba ari सब समय बिजी हो जाता है पैसा से बिजी सो हो जाता है
ako bani gidi likra bani ako bani gidi subscriber suli views suli ꯑꯗꯨꯁꯨ ꯁꯨꯝ ꯊꯥꯡꯒꯠꯂꯤꯃꯤꯀꯣ angali mi do su ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯗꯣ ꯈꯪꯗꯦꯕ ꯃꯣꯏ ꯑꯣꯏꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯀꯦꯔꯤꯌꯔ ꯑꯃ ꯂꯩꯌꯦꯕ lay ya ba duni ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯑꯃ ꯃꯤ ꯑꯁꯤ ꯂꯣꯏ ꯁꯤꯗꯣꯏꯅꯤꯀꯣ ꯍꯤꯡꯉꯤꯉꯩꯁꯦ ꯑꯩ ꯀꯩꯗꯧꯍꯧꯔꯤ ꯍꯥꯏꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯍꯤꯡꯉꯤ ꯍꯥꯏꯗꯣ ꯑꯗꯨꯒꯤꯅꯦ ꯍꯥꯏꯕ ꯇꯧꯅꯤꯡꯉꯤꯁꯦ ꯈꯔ ꯑꯃꯅ ꯄꯩꯁꯥꯒꯤ ꯇꯧꯅꯩꯀꯣ ꯑꯗꯨ ꯅꯣꯏ ꯇꯧꯔꯤꯁꯦ ꯄꯩꯁꯥꯒꯤ ꯅꯠꯇꯦꯕ ꯃꯣꯏꯗꯤ ꯑꯣꯜꯔꯦꯗꯤ ꯀꯣ ꯃꯁꯥ ꯃꯁꯥ ꯑꯩꯈꯣꯏ ꯃꯃꯥ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯦꯀꯣ ꯗꯤꯞꯇꯤ tawi ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯀꯔꯤ ꯑꯃꯃꯝ ꯇꯧꯖꯔꯤꯃꯤ nene so khoi video yenge toina ꯃꯃꯥꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯉꯥꯎꯕꯅꯤ ko ma su ne ako bani nanga aiga sunite ko sum yeng le bani mama video ꯑꯩ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯏꯆꯥꯁꯤꯡ ꯑꯗꯨꯝ ꯇꯧꯗꯣ ꯍꯥꯏꯗꯤ ꯇꯧꯔꯁꯨ ꯑꯐꯕ ꯀꯣꯃꯦꯟ ꯇꯧꯔ ꯅꯤꯅꯦꯒ ꯗꯤꯞꯇꯤꯒ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯀꯣꯃꯦꯟ ꯇꯧꯕ ꯍꯩꯇꯕꯅꯤꯅ ꯃꯥ ꯂꯥꯏꯛ ꯇꯧꯁꯜꯂꯦ ꯃꯥ ꯅꯠꯇꯦ ꯀꯣꯃꯦꯟ ꯇꯧꯗꯁꯨ ꯖꯦꯟꯗꯤ ꯖꯦꯟꯃꯤꯅꯀꯣ ꯏꯆꯥꯁꯤꯡ ꯖꯦꯟꯕꯤꯔꯤꯗꯅ ꯑꯗꯨꯅꯦꯕ ꯑꯗꯣ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯗꯕ ꯃꯤ ꯇꯧꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯀꯩꯝ ꯀꯥꯏꯗꯦꯗ ꯑꯩꯈꯣꯏ ꯇꯧꯕꯤꯔꯤꯅꯦ ma khoi mama gi lay mayam se uttori ai khoma gi lay mayam se mai erika pam se yam phajare sai se ꯃꯃꯤꯡꯗꯤ ꯌꯥꯝ ꯈꯪꯗꯦꯀꯣ ꯑꯩ ꯁꯤꯁꯦ ꯃꯑꯣꯡ ꯑꯃꯅꯦ ai asi tani khangi ba asi lay si gi ming se erika pam asi tani na khangi se do sina rubber plant natra rubber plant aduge asina manarei ni se trisul ni se ni natra trisul mai tawi se manarei natra se manarei habda manarei ni na namo namo hanai da kai ma su ni musalla bani mayak su kange ado mya hujik se lembi su hanbai matam yore ado ngasi se na saksa oina khamana ba lembi da ado ma ngasi se sa ro moi chi choi do changuni thiengani ha ba ado next ta lak pada di soidana chak pijara ka tha kani ba lembi da ado ina kuta se ma na pi ga ina putrok pune ba do aham ba ma law ba ya dir ba akari gi pi na kholi na ado ga ina nangi birthday gi na su kem pi dri ado asi kuta se na ko ati digi pu lak pune ba ma ga unara ga hazar dum pi ra ga na ado ahan ba lak pani na mama na su akhami te gi churni do ado ama hapire lembida ado gidi nine gine haina su khudi mate ka ma hapire ba lembi yengo se bye bye tawramo guwahati damu thengnarasi bye bye okay kisu kaide guwahati jawraga phunasi ai na nang siga lakani abdo hajai da duna pulak punya ba guwahati damu kala matam phangna doi bai na ay la yadro ay la di jam ay la di Pare bye bye राजीव दी हैंग आएगा ना หายังหลักกันนี่ยังหลักก็ค่อยชุ่มหายังหันกันนี่ไป bye ได้แล้วก็โกนออกมาสิอาดมมา hoi je dum una lei dum mi kisu kaide lembi na porok pa biscuit ang tani mayam asai ulo dre huji utli ni kala kan sem hai phe jam porok punya bam no jana khare de gai sina bekar di bujia sina bakery biscuit kala kan se asai sa ko de no jiga ma la to ga ina sare isa ko mama gi na hawi ngai photo ni le sare ngai photo black and white class 7 gi simana phagana thammi coloring mate aba hane gi photo di coloring nate mama ga the dabang la ba me project ti mayang kang ne se darjeeling di pura pani बुरा मत सुनो बुरा मत सोचो बुरा मत देखो बुरा मत बोलो सिमरी से aina darjeeling ni pura podo ma jobira konya ba aigi luhongba numit ki photo ni maya daga maya gi sina pg de lenga de gi roommate singna gift pirak ponya ba frame toraga magi anoba lei collection kai maming no di khang dia ba sise online de gi low bani sise online de te kai de no kajiranga de pura puni stand se plant thamba stand se kya de le re no changara mane manung sega smai thammi snake plant ado mayam dakina su tawba lore mama papa na hapkadaba happe pochei mayam sisu sida packing tawna loire huji akhoi thokna ba tawrage
ꯑꯗꯣ ꯆꯠꯂꯝꯗꯥꯏꯁꯦ ꯑꯩ ꯃꯤꯇꯩ ꯐꯅꯦꯛ ꯐꯤꯗꯨꯞꯀ ꯑꯩ ꯁꯦꯠꯇ꯭ꯔꯦꯕ ꯀꯨꯔꯇꯥ ꯑꯣꯏꯅ ꯁꯦꯠꯂꯦ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣ ꯇꯧꯗ꯭ꯔꯦꯕ ꯃꯌꯥꯝ ꯑꯗꯣ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯁꯤꯗ ꯍꯥꯞꯆꯜꯂꯦ ꯊꯣꯛꯅꯕ ꯇꯧꯔꯅꯤ ꯍꯧꯖꯤꯛꯁꯦ चलो बाय बाय चलो मैम मैम अखोई थोकले युमदगी नुसा साइन तिदना सान क्लास उपसलमैरा अदो मैम अखोई से ngarang लाके तौबनी गुवाहाटी से अदो ममाना थाद्रेबा ngarang से थिंगेना हयेंग दुम चलो दो ngasi se sunday ne ba aduna ngasi dum ayuk to breakfast saraga huji guwahati halli मैम अखोई हुजी नगाव बाईपास लाले हुजी ngale di adum yawrani guwahati ngasi se nusa thina sai मैम ola angona lore nusa sabani ne sagat le ba mahakam jalisi ado अखोई सुटी सु लोइरे मैम hayang di school karani ai se ngarang lake to romani मैम ado ngarang se ne adum thenge ba ko igi mane bisu koiram mi da ado na mama na chakhara nu to ngasi dum morning da salong sunday ga oire da ado ga idum ngasi dum lae मैम morning da lae ado ni मैम suti loire ma gi su loire ai gi su loire mai de da suti loire bese ꯐꯪꯉꯝꯗꯥꯏꯁꯤꯗ ꯍꯔꯥꯎꯕꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯔꯥꯎ ꯌꯥꯕ ꯌꯥꯝꯅ ꯌꯨꯝ ꯆꯠꯇꯣꯔꯦ ꯈꯣꯠꯇꯣꯔꯦ ꯏꯃꯥ ꯏꯄꯥ ꯐꯪꯉꯔꯨꯗꯣꯔꯦ ꯑꯗꯨꯒꯩꯗꯤ ꯁꯨꯇꯤ ꯐꯪꯕꯗ ꯁꯨꯃꯥꯏꯅꯅꯦ ꯍꯔꯥꯎ ꯌꯥꯕ ꯌꯥꯝꯅ ꯑꯣꯏꯔꯦ ꯁꯨꯇꯤ ꯂꯣꯏꯔꯃꯤꯅ ꯀꯩꯗꯧꯅꯤ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯌꯨꯝ ꯍꯟꯗ ꯌꯥꯗꯦ ꯊꯕꯛꯇꯤ ꯇꯧꯗ ꯌꯥꯗꯕꯅꯤꯅꯀꯣ ꯁꯥꯀꯔꯤꯗꯤ ꯇꯧꯗ ꯌꯥꯗꯦ ꯁꯥꯀꯔꯤ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯂꯩꯕꯁꯦ ꯐꯠꯇꯦꯀꯣ ꯂꯥꯏꯔꯤꯛꯁꯨ ꯇꯝꯃꯨꯔꯒ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯂꯩꯒꯗ꯭ꯔꯥꯅꯦ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯌꯥꯝꯁꯨ ꯂꯩ ꯆꯥꯀ꯭ꯔꯤ ꯇꯧꯕ ꯄꯥꯝꯗꯕꯅꯦ ꯃꯇꯨ ꯃꯆꯥꯗ ꯆꯥꯀ꯭ꯔꯤ ꯇꯧꯍꯟꯗꯕ ꯑꯗꯨꯗꯤ ꯑꯩ ꯍꯩꯅꯗꯦ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯗꯤ ꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯗꯤ ꯏꯁꯥꯒꯤ ꯈꯣꯡꯗ ꯂꯦꯞ ꯇꯥꯕ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯕꯁꯦ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦꯕ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯗꯥꯏꯂꯣꯛ ꯇꯧꯕ ꯑꯩꯒꯤ ꯏꯆꯥꯒ ꯆꯥꯀ꯭ꯔꯤ ꯇꯧꯍꯜꯂꯣꯏ ꯑꯗꯨꯒ ꯑꯩ ꯏꯇꯨ ꯆꯥꯀ꯭ꯔꯤ ꯇꯧꯍꯜꯂꯣꯏ ꯀꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯑꯩ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃꯌꯥꯝ ꯍꯥꯏꯔꯤꯁꯤꯅꯤ ꯏꯁꯥꯒꯤ ꯃꯊꯛꯇ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯑꯣꯏꯔꯣꯏꯗꯅꯤ ꯀꯩꯗꯧꯉꯩꯗ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯋꯥꯡꯉꯦ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯦ ꯏꯃꯥ ꯏꯄꯥꯅ ꯕꯥꯏꯕꯨ ꯅꯨꯄꯤꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯏꯁꯥꯒꯤ ꯈꯣꯡꯗ ꯂꯦꯞꯅꯕ ꯍꯣꯠꯅꯕꯤꯌꯨ ꯁꯦꯜꯐ ꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯌꯥꯝ ꯑꯗꯨꯅꯤ ꯋꯥꯁꯨ ꯋꯥꯅ ꯍꯧꯖꯤꯛ ꯆꯥꯀ꯭ꯔꯤ ꯇꯧꯔꯤꯁꯤꯅꯤ ꯆꯥꯀ꯭ꯔꯤ ꯇꯧꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯃꯤ ꯃꯌꯥꯝ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯆꯠꯂ ꯆꯥꯀ꯭ꯔꯤ ꯇꯧꯅꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯨꯔꯗꯤ ꯑꯁꯥꯝꯗꯅꯤ ꯌꯨꯝꯗꯩꯁꯨ ꯌꯥꯝ ꯊꯥꯞꯇꯦ ꯑꯞ ꯗꯥꯎꯟ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒꯁꯨ ꯃꯤꯅ ꯍꯥꯏꯅꯔꯤꯅꯤ ꯌꯥꯝ ꯊꯥꯞꯅ ꯆꯥꯀ꯭ꯔꯤ ꯇꯧꯗ꯭ꯔꯁꯨ ꯑꯩ ꯇꯧꯖꯔꯦ ꯈꯣꯠꯆꯔꯣꯏ ꯀꯥꯏ ꯏꯃꯥ ꯏꯕꯦꯝꯃ ꯆꯥꯀ꯭ꯔꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯒꯣꯔꯃꯦꯟ ꯆꯥꯀ꯭ꯔꯤ ꯐꯪꯕꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯃꯌꯥꯝ ꯐꯪꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯇꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯐꯪꯕ ꯃꯤꯗꯨꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯣꯏꯕ ꯐꯪꯕ ꯇꯥꯔꯗꯤ ꯃꯥ ꯇꯧꯔꯣꯏꯗ꯭ꯔꯣꯅꯦ ꯑꯗꯨꯅꯤ ꯋꯥꯔꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯍꯥꯏꯗꯅꯤ ꯀꯩ ꯍꯥꯏꯗꯣꯔꯤ ꯏꯃꯥ ꯏꯄꯥꯅꯁꯨ ꯌꯥꯝ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯄꯗꯣ ꯑꯗꯨꯒꯤꯅꯦ ꯃꯍꯩꯗꯣ ꯐꯪꯍꯟꯕꯤꯌꯣꯕ ꯃꯌꯥꯝ ꯂꯨꯍꯣꯡꯉꯦ ꯍꯥꯏꯅꯕꯨ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯍꯣꯏ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯑꯩ ꯍꯁꯕꯦꯟ ꯁꯦꯕꯥ ꯇꯧꯅꯤ ꯏꯅꯦꯕ ꯏꯀꯨꯕꯣꯛꯀꯤ ꯌꯥꯊꯪ ꯏꯟꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨꯕꯨꯗꯤ ꯃꯤ ꯂꯣꯏ ꯇꯧꯅꯔꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯕꯛꯁꯤꯁꯨ ꯇꯧꯗꯕ ꯌꯥꯗꯦꯕ ꯃꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯑꯣꯏꯔꯣꯏꯗꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯗꯤ ꯁꯨꯗꯥꯝ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯄꯤꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯃꯤ ꯃꯌꯥꯝ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯏꯇꯨ ꯏꯆꯥ ꯆꯥꯀ꯭ꯔꯤ ꯇꯧꯍꯜꯂꯣꯏ ꯑꯗꯨꯒ ꯊꯥꯞꯄꯤ ꯈꯣꯠꯂꯤ ꯅꯣꯏꯕꯤꯃ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗꯒ ꯆꯠꯂꯒ ꯃꯤꯅ ꯆꯥꯀ꯭ꯔꯤ ꯇꯧꯅꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯁꯥꯝꯅꯤ ꯏꯅꯛ ꯅꯛꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯊꯕꯛ ꯃꯐꯝꯗꯨꯗꯤ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗꯒꯤ 3 hours ꯐꯥꯗꯦꯗꯤ 2.5 hours ꯑꯗꯨꯝ ꯌꯧꯔꯤ ꯑꯗꯨꯒꯁꯨ ꯃꯤꯅꯒ ꯂꯩꯅꯀꯣ ꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯣꯏꯌꯦꯕ ꯊꯥꯞꯄꯤ ꯈꯣꯠꯂꯤ ꯑꯩꯒꯗꯤ ꯇꯧꯖꯔ ꯊꯕꯛꯀ ꯏꯃꯥ ꯏꯕꯦꯝꯃ ꯒꯣꯔꯃꯦꯟ ꯆꯥꯀ꯭ꯔꯤ ꯐꯪꯗꯕ ꯃꯤꯁꯤꯡꯁꯦ ꯃꯌꯥꯝ ꯃꯣꯏꯁꯤꯡꯗꯣ ꯑꯗꯨꯇꯅꯤ ꯁꯨꯃꯥꯏꯅ ꯂꯦꯛꯆꯔ ꯇꯧꯔꯤꯁꯦ ꯃꯁꯥꯅ ꯐꯪꯉꯝꯃꯨꯅꯦ ꯊꯥꯗꯣꯛꯇꯣꯔꯤꯕꯣ ꯆꯥꯀ꯭ꯔꯤ ꯐꯪꯗꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯇꯅꯤ ꯆꯥꯀ꯭ꯔꯤ ꯇꯧꯕ ꯃꯤꯁꯤꯡꯁꯤꯒ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯋꯥꯔꯤ ꯃꯌꯥꯝ ꯂꯩ ꯃꯌꯥꯝ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯗꯣ ꯂꯩꯌꯦꯕ ꯃꯤ ꯈꯔ ꯑꯃ ꯇꯣꯟ ꯌꯥꯝ ꯇꯧꯔꯦꯕꯀꯣ ꯑꯩꯅꯗꯤ ꯑꯗꯨꯝ ꯊꯥꯞꯅ ꯆꯥꯀ꯭ꯔꯤ ꯇꯧꯔꯣꯏꯗ ꯗꯤꯄꯦꯟ ꯃꯤꯒꯤ ꯃꯊꯛꯇ ꯗꯤꯄꯦꯟ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥꯅꯦ ꯖꯣꯒꯤ ꯅꯨꯡ ꯄꯣꯠ ꯂꯩꯅꯤꯡꯉꯦ ꯑꯩ ꯍꯁꯕꯦꯟꯗ ꯍꯥꯏꯇꯥꯕ ꯁꯤ ꯂꯩꯕꯤꯌꯨ ꯏꯀꯥꯏꯗ꯭ꯔꯣ ꯁꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ
ꯑꯗꯨꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯦꯜꯐ ꯗꯤꯄꯦꯟ ꯑꯣꯏꯒꯗꯕꯅꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯍꯣꯠꯅꯕ ꯀꯟꯕꯤꯌꯨ ꯑꯗꯨꯒꯩꯗꯤ ꯆꯥꯀꯔꯤ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯔꯣ ꯒꯣꯔꯃꯦꯟ ꯑꯣꯏꯔꯣ ꯑꯦꯅꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯃꯤꯅ ꯆꯥꯀꯔꯤ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯣꯟ ꯃꯥꯔꯤꯕꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯑꯩ ꯑꯣꯏꯗꯤ ꯇꯧꯖꯔꯝꯃꯣꯏꯅꯦ ꯌꯥꯝ ꯊꯥꯞꯅ ꯑꯩ ꯍꯥꯟꯅ ꯂꯩꯔꯝꯃꯤꯗꯨꯗꯤ ꯊꯥꯞꯄꯤ ꯙꯨꯕ꯭ꯔꯤꯗꯨꯗꯤ ꯊꯥꯞꯄꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯅꯛꯁꯜꯂꯕꯅꯤ ꯑꯗꯣ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯣꯟ ꯃꯥꯔꯤꯕꯁꯦ ꯍꯩꯅꯗꯦ ꯑꯩ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯍꯣꯠꯅꯧꯗꯅꯀꯣ ꯃꯣꯏꯁꯨ ꯍꯣꯠꯅꯧ ꯑꯗꯨꯒꯩꯗꯤ ꯃꯣꯏꯁꯨ ꯇꯧꯗꯧ ꯆꯥꯀꯔꯤꯗꯣ ꯑꯗꯣ ꯃꯣꯏ ꯃꯁꯥꯅ ꯐꯪꯗ꯭ꯔꯕꯅꯤ나 ꯃꯤꯅ ꯇꯧꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒꯩꯗꯤ ꯑꯩꯒꯤ ꯃꯇꯨ ꯃꯆꯥ ꯆꯥꯀꯔꯤ ꯇꯧꯍꯜꯂꯣꯏ ꯀꯩꯅꯣ ꯋꯥꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯅꯨꯄꯤꯅ ꯆꯥꯀꯔꯤ ꯇꯧꯕꯁꯦ ꯍꯥꯏꯕꯁꯦ ꯃꯣꯏꯒꯤ ꯊꯤꯡꯀꯤꯡꯗꯣ ꯑꯩ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯩꯅꯗꯦ ꯌꯥꯝ ꯅꯨꯡꯁꯤꯗꯦꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤꯡꯗꯣ ꯃꯇꯨ ꯃꯆꯥꯗ ꯁꯞꯄꯣꯔꯠ ꯇꯧꯒꯗꯅꯤ ꯑꯁꯤꯅꯤꯗ ꯃꯌꯥꯝ ꯑꯩꯅ ꯊꯃꯣꯏꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯩꯒꯤ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯃꯤꯅ ꯈꯔ ꯇꯣꯟ ꯃꯥꯔꯤꯔꯛꯄꯁꯦ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯣ ꯑꯁꯥꯝꯒꯤ ꯑꯣꯏꯔꯣ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯗ ꯖꯣꯕ ꯇꯧꯅ ꯂꯩꯅꯔꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯔꯨꯔꯗꯤ ꯅꯛꯈ꯭ꯔꯕꯩ ꯋꯥꯅꯦꯕ ꯑꯁꯥꯝꯗꯅꯤ ꯑꯗꯨ ꯃꯊꯛꯇ ꯌꯨꯝꯗꯩꯁꯨ ꯑꯗꯨꯝ ꯑꯞ ꯗꯥꯎꯟ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯑꯩꯅ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯋꯥꯒꯅꯦꯅ ꯇꯧꯗꯕꯩ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯁꯨ ꯃꯤꯅ ꯑꯗꯨꯝ ꯈꯔ ꯂꯩꯅꯀꯣ ꯃꯤ ꯈꯔ ꯑꯃꯅ ꯇꯣꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯐꯪꯗ꯭ꯔꯕꯅꯤꯅꯀꯣ ꯃꯤꯅ ꯖꯣꯕ ꯇꯧꯕꯁꯤ ꯌꯥꯝ ꯊꯤꯅ ꯖꯦꯂꯁ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯖꯣꯕ ꯇꯧꯕꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇꯁꯨ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯍꯣꯏ ꯄꯩꯁꯥꯕꯨꯗꯤ ꯃꯊꯧ ꯇꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯄꯩꯁꯥꯒꯤꯗꯃꯛꯁꯨ ꯇꯧꯅꯔꯤꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯁꯥꯒꯤ ꯁꯦꯜꯐ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃꯁꯨ ꯊꯝꯕꯩ ꯗꯔꯀꯥꯔ ꯇꯥꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯗꯦꯠꯁꯤꯗ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯇꯧꯕꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯃꯣꯏꯗꯤ ꯈꯪꯗꯦꯕ ꯑꯗꯣ ꯃꯈꯣꯏꯁꯨ ꯍꯣꯠꯅꯖꯧ ꯅꯣꯏꯁꯨ ꯍꯣꯠꯅꯖꯧ ꯑꯩ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯒꯦ ꯅꯣꯏꯅ ꯃꯤꯅ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯔꯒ ꯖꯦꯂꯁ ꯇꯧꯕꯗꯣ ꯑꯗꯣ ꯅꯣꯏꯁꯨ ꯍꯣꯠꯅꯖꯧ ꯅꯣꯏꯁꯨ ꯐꯪꯖꯧ ꯑꯗꯨꯒ ꯁꯦꯟ ꯇꯥꯟꯖꯧ ꯑꯁꯤ ꯍꯥꯏꯅ ꯑꯩ ꯏꯁꯣꯔꯗ ꯈꯣꯏꯔꯝꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯅꯦꯛꯁꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ